Adudi ngasi amuk khami narachi meitai yumsarol maru oiba silam chinta ani suba tangkak ahan ba makada meitai iyecha mayam khwai punamakku aina aigi YouTube channel asida mayam botaram na okjari kanglaicha mayam na aigi YouTube channel asibu like share amasung subscribe tawbiduna aibu thauna happy bagi damak mayam bo aina hanna thagatjari Maitai maca kanglaicha mayam khwaigi khajikhtang oirabasu mateng khara tawjaba ngamnaba amasung maitai ina tiklam kayabu mangkhidanaba tunggi charon suron phawba lehounanaba haiduna thangjariba khongthang asida mayam su saruk yabibagi damak mayam bu aina kanglaicha ama oina hanna thagatjari ngasi mayam khwai punamakki mafamda aigi oja guru singgi thawjal dagi aina tanpang jarakpa haijarakpa khangjarakpa sintha aruba ahakpa maitai yumsa rolgi oiba amasung ipa ipu singna pari puri kaya dagi asummak chanaduna laglaba sintha rol khara thamjage aina yamna khangi hai haibagi wafamdi nachade aigi pandamdi aina aigi oja guru singdagi phangjarakpa khangjarakpa kayabu kanglaicha singgi khara khadiktang oirabasu mating oiba yagadra khanduna mayamgi mafamda thamjabani thagatjabani aina thamjaba wahi wata kaya asida soikhiba lankhiba hairoidaba haidokhiba haigadabana haihogdabana chingba soikhiba lankhiba wahai karal chakhiba kaya yaurabasu mayamna maitai macha iyekcha amani khallaga ngakpiyu haina mayamgi mafamda aina hanna khurumjari adudi khangminarasi maitai yumsarolgi matangda anisuba tangkap yumsarol haibasi yamna aruba ahakpa sintharolni ipa ipu ahal lamal singna maitai yumsarol asi makal ani thongna thambirami mongba yumsa haiba ama men urep yumsa ama mongba yumsa sabadi men urep okundavida numit thaban achangba laicha aphaba tatnaba tadaba numit ama yenglaga sabak sagadabani aduga men urep hunba yumsarol asina bakna wainaba tatnaba tadaba numit thaban achangba laicha aphaba yekthoglaga men urep hunduna saba yumsa asina men urep yumsa rol kawi asina mapung phaba yumsa rol ni yumsa rol gi asida khwaidagi luriba khangdaba yadribadi yum asi sage hairaga sanuma mafam amada hekta saba yabra haiba wafam asini yum asi saninge hairaga mafam amada machi amada hekta saba yade ingkhol amada yumpham asi mapal thokna khaidokna laiye yumpham mapal asigi apha phatasu tongali yumpham mapal adudi ahal lamal akang ahei oja lai guru singna asumna thambirami asida mayam sumyeng tabisi Jingkai pangba asi lagja yumpham ni ngopok asi phiral yumpham ni mayam asina maiku yumpham ni makha asina nongsa yumpham ni maya asina sangga yumpham ni awang asina samu yumpham ni kauburu asina tanba amasung lola yumpham haina su khangne nungchup maike asina tampha yumpham ni santhong asina lamhui yumpham ni asiga pata su khangwinarasi langja yumpham Jingkai maigida lairiba yumpham asina langja yumpham ni langja yumpham da yum saba yade langja yumpham da yum saduna lairabadi tudai irei chengali awa ana yamna tagali yumda lal tungde phiral yumpham nongpok maigida lairiba yumpham asina phiral yumpham ni phiral yumpham da yum saduna laiba yai taubagidi asi phiral yumpham asi matik mayai di khara kalli mafam maram maduna chumnagi micham amana hekta laibada khara wana thoi nungai khrabadi kinthaba ngamde
ไม่คู่ยุมพัมไม่รำไม่เกยดะเลยดีบะยุมพัมอาศีนะไม่คู่ยุมพัมนี่แต่ป้องนะไม่คู่ยุมพัมดะยุมชาดุนะเลยใบยาเดไม่คู่ยุมพัมดะยุมชาดุนะเลยระบดีมิชีมินาทกัลลียุมไกไม่นะจักกัลลียุมมุดลีไลน่าไลทุไลทุ่งปันกัลลียุมอดูนุงไงบะจับขัดบางอันเดน้องชายยุมพัมมาข้าไม่เกยสีดาเลยรีบยุมพัมอาศีนะน้องชายยุมพัมนี่แต่ป้องนะน้องชายยุมพัมดะยุมชาดุนะเลยใบใหญ่ปังกัลกัลลีมีนะลักษณะว่างามเดมายามนะกีนะจัดลีมายายโอยนะไปเยะลำหุยยุมพัมมอยางไลจีสันทงไม่เกยสีดาเลยรีบยุมพัมอาศีนะลำหุยยุมพัมนี่แต่ป้องนะลำหุยยุมพัมดะยุมชาดุนะเลยใบใหญ่ลำหุยยุมพัมดะยุมชาดุนะเลยระบดีจ้าบัทักปวัตเตวัคลลกชิงไม่ราจูจักรลีไม่ยายโอยนะไปกริสุอากายเวลัยเตตัมพายุมพัมน้องจุบไม่เกยสีดะเลยดีวะยุมพัมอาศีนะตัมพายุมพัมนี่แต่ป้องนะตัมพายุมพัมดะยุมชาดุนะเลยใบใหญ่ยามนะไปตัมพายุมพัมดะยุมชาดุนะเลยระบดีลัลทุมจักรลีมายามนะอีกายคุมนะวะอีจ่ายสุพัมเยปุชินุสางีตันบะอามาสุงโลลาให้มาสุมายามนะคำนะบะยุมพัมKau mai ke asida lai riba yumpam asina tanba amasung lola yumpam ni taipang na tanba amasung lola yumpam da yum chaduna lai bayade tanba aibadi lola yumpam da yum chaduna lai rabadi anam aha chui suba nomba tangalli wakal lokching thokte lai da tangalli nungai ba ngamde samu yumpam awang mai ke asida lai ba yumpam asina samu yumpam ni taipang na samu yumpam da yum chaduna lai ba yai samu yumpam da yum chaduna lai rabadi yum adu mara tapi ingni ai jabathak pawate lalthum jawatli iroi loi bada ingkol gi mayai da lai riba sanga yumpam ingkol gi nongpok nongchuk makha awang gi mayai da lai riba yumpam asina sanga yumpam ni icham chamba taipang oi ba amana ekta lai ba yade sanga yumpam da laipak nung thau gumba lai gi matik mayai lai ba laining pare chet pa achumba chat pa mioi khaktana lai ga da ba sanga yumpam ni adubu haujiki matamgi khonglei matung hinna yumsa rolda ahongba kaya lakle hanagi ingkolgi saruk manga kokpagi saruk ama da yumsana bagi honabanina hongdabasu yarakte asigumba ahongba lakliba asigi apa pata kayadi aigi matangi video blog ta oina tanaminasi amuk makhata na khangminarasi men urep haibadi jatra hunbagi sukhara khangminasi men urep hunba haiba asi nahan no hai ngai da taipang pan ba makuna male masi sen lage haina pai ba nungla ningkhiye mapu mahakna langsang thare langsang dagi paring hulle paring dagi haijai karan laure haijai karan dagi men urep uho urep lepke haiduna sena uyung haibadi jatra paba oina mayai da yungle uyungi mathakta khong karan channa phamme adugi mathakta kaptu oina lengle kaptu dagi malemgi lechi mayai da chuk sel pure kaptu huyen thare laipak mara tare makung thare malem asi kai dana wa malemgi lechi marida chuk sel phaki malemgi lechi
Marida Tuk Sel Pava Ipa Marigi Matangadi Aigi Mamangi Maite Yinsaro video blog Adu the Hapcha Krabani Matang Asidadi video Sikara Sangokra ni Haiduna Padre Men Ureb Hunba Asitha Adugi Uin Yengduna Ikatani Aikoina Sariwa Yum Sang Adugi Mapudi Lining Tau Ipani Nong Tau Lagi Mayon di Yum Amagi Men Ureb Hunba Matamda Mayon Nitina Yengduna Hungadavani Men Ureb Hunba Haiba Asi Yamna Luba Tauram Amani Ureb Hunba da Lairibani Yum Adugi Apa Pata Tauram Kudinma Mayam file pumamak aigi video blog asibu like share amasung comment to biyu mayam na aigi YouTube channel asi hanna share to biyu maitay laipak sin batung na sandok pada mayam na aigi mating pang biyu mayam na aigi YouTube channel asibu subscribe to biyu na aibu thonga apat biyu adu di amuk kami na rasi kuil longi matangga Yang gay poimu waking tha ahum asidi makok na awang pangani matun na makha pangani mabuk na nongpok on gani manam na nongtuk on gani uyildi mayram wang brel may kay in gani ya ani suba hayen tha lamta tha sajibu tha ahum asidi makok na nongpok on gani matun na nongtuk on gani Mabuk na makha on amasung manam na awang on gani men ureti uyildi mayang laichi on duna in gani ahum sobada kalen tha inga tha ingen tha ahum asidi makok na makha on gani maton na awang on gani mabuk na nongtuk on gani manam na nongpok on gani men ureti uyildi mayay kogru liklam pang na in gani Mari subda Thawan tha langpan tha mera tha ahum asidi mapok na nongchuk ipon gani maton na nongpok on gani mabuk na awang on gani manam na makha on gani tha asigi hunba men ureti uyilli mamai chingkhai pang na in gani men uret sen saba loiraba matungda Ukul tauriba mapam aduda mayon gi matung inna kangpai ahum paiduna thamlaga madugi mathakta yungda dauriba men ure adu thamgani nahai naseng laga phi angoba ama oigi phijina phikha tha yetki phijina mathak thamna yetani adugi mathakta lang ahingbana ahum lak yetuna pungani Adugi matakka amuk hainaw mana ahum payada leng laga pun gani ukul manaka hairuk ama pana ama mayra mekruk ching hoiding amuba tingthau maton lay angaw wakara lakoy lapang jang kokwa ma athumba maram manga haibadi sangom anoba sagom apamba thi khoihi tuhi yauna katkani Karigumbada mayam na ainingba hangingba khamningba laibirabasu comment tawbirakpa yagani aduga karigumba matangda yamna luraba mayamna khanganingdaba yamna personal oiba wafam laibirabadi mayamna aigi FB da oina message tawbirakpa yagani mayamgi privacy gi mamal aina thamjagani aigi FB gi link video asigi description da aina hapsakraba Ahan bada men ure padu kairen mana long na pai duna na hai ron son duna anam matho pok chengdu kat na ba polam sing adu su sendokani aduga men ure makoka ukundi matonda ta na ba chieng thoiding leina chingba katkani lapoi ama khok laga men ure ki ukoka tham laga mathakta chieng thoiding leina chingba hap laga athumba maram manga adu numit laisom sonduna katlaga
ꯍꯩꯊꯒꯅꯤ ꯃꯦꯟ ꯎꯔꯦꯞ ꯏꯟꯈꯠꯂꯝꯗꯥꯏ ꯃꯇꯝꯗ ꯅꯤꯡꯁꯥ ꯁꯣꯔꯒꯤ ꯈꯣꯡꯆꯠ ꯌꯦꯡꯗꯨꯅ ꯏꯟꯈꯠꯀꯅꯤ ꯂꯥꯏꯁꯪꯒꯤ ꯑꯣꯏꯔꯒꯅ ꯌꯦꯠꯀꯤ ꯅꯤꯡꯁꯥ ꯁꯣꯔꯗ ꯂꯥꯌꯨꯝ ꯂꯩꯒꯅꯤ ꯃꯤ ꯂꯩꯅꯕꯒꯤ ꯌꯨꯝ ꯑꯣꯏꯔꯒꯅ ꯑꯣꯏꯗ ꯂꯩꯔꯤꯉꯩꯗ ꯏꯟꯈꯠꯀꯅꯤ ꯈꯥꯌꯨꯝ ꯂꯩꯒꯅꯤ ꯃꯩꯔꯥꯒꯤ ꯃꯩꯅ ꯏꯪꯕ ꯇꯞꯄ ꯃꯇꯝꯗ ꯏꯟꯈꯠꯂꯣ ꯂꯥꯌꯨꯝ ꯍꯥꯏꯕꯗꯤ ꯅꯣꯡꯄꯣꯛ ꯆꯤꯡꯈꯩꯗ ꯌꯨꯡꯂꯤꯕ ꯆꯨꯞ ꯑꯗꯨꯗꯒꯤ ꯈꯥꯔꯣꯝꯗ ꯌꯨꯡꯂꯤꯕ ꯆꯨꯞ ꯑꯗꯨꯅ ꯅꯣꯡꯄꯣꯛꯂꯣꯝꯗ ꯈꯔ ꯍꯦꯟꯒꯠꯅ ꯌꯨꯡꯂꯕꯗꯤ ꯂꯥꯌꯨꯝ ꯂꯩꯕ ꯍꯥꯏꯅ ꯀꯧꯏ ꯈꯥꯌꯨꯝ ꯂꯩꯕ ꯑꯋꯥꯡ ꯆꯤꯡꯈꯩꯗ ꯄꯨꯔꯤꯕ ꯄꯔꯤꯡ ꯂꯥꯡꯁꯪꯒꯤ ꯆꯨꯞ ꯑꯗꯨꯅ ꯈꯥ ꯃꯩꯔꯝꯗ ꯌꯨꯡꯂꯤꯕ ꯆꯨꯞ ꯑꯗꯨꯒꯤ ꯈꯔ ꯍꯦꯟꯒꯠꯅ ꯅꯣꯡꯄꯣꯛꯂꯣꯝꯗ ꯈꯔ ꯆꯠꯊꯣꯛꯅ ꯌꯨꯡꯒꯅꯤ ꯑꯗꯨꯕꯨ ꯈꯥꯌꯨꯝ ꯂꯩꯕ ꯍꯥꯏꯅ ꯀꯧꯏ aduga men urep adu umit umai yamna kupna yengani asida apa phata laiba wa ugi umit thanging da onsinba mai mayai kalli sanglen laisang oirabadi thanging da onsingani mi lainaba oiragana umit adu kowru rom da onsingani urep u adugi mabukna imung lomda onsingani manamna mapal thangani asum taurabadi imung adu mara tapi mi kuding maki mapong numit khetnabagi matung inna yum sabagi men urep usu manade mi adugi poka numiti matung inna paknadaba ulay numit sesing tareki manungda poka migi paknaba udi makada ucari mayama mutang yeng tabisi mapok numiti paknaba u kaminas namai jing poka midi wang paknai ingkau kaba poka mina thanggi paknai lepa poka mina uin paknai imja kaisa poka mina wang paknai sagol sel poka mina uning thau poknai paknai irai numita poka mina haimang paknai thangga numita poka mina haibi paknai migi magi mapong numita paknaba uwasina men urep unduna yung sarabadi nungai yai paba oy haiduna akang ahai ahal lamal oja lai guru singna takpirami thambirami asigumba khambada yamna kanaraba atai sumayam ama leidi atai di aigi mathangi video blog asida amuk anna makata na khaminarasi ayum si daba mapung kuru si daba